Arambai News Guwahati da Maithilongi pau tabiribasingbu yan hanbamaktada chingangbam Suzitrani na khurumjari. Hojing asigi samlappa mariba pausing lobirasi. Assam amadi Meghalaya ngamkhai dandakta thokiba laibak thiba thodok adugi makha chatharakpa oina Assam Petroleum Mazdoor Union na LPG cylinder petrol amadi diesel na chingba petroleum gi pothoksing Assam ga tainabada lairiba Meghalaya gi district sing Rivoi Khasi Hills amadi Jaintia Hills district sing da pusillaroi haina union asigi general secretary Ramen Das na media sing da phongdorakli Nagalamromda mukro firing gi victim sing dai kai khumnaba utladuna Shillong da candlelight vigil amasu ngarang chatkre asumna Assam amadi Meghalaya ngamkhai gi mukro da thokiba thodok adugi numit humni matung ngarang Meghalaya gi konung sahar Shillong da su hingsa thokpagi pau lakli Shillong Civil Hospital Junction da leiba traffic police booth ama mai tharambata natana city bus amada su ka henba singna attack tawki Hariba Civil Hospital Junction asigi manakta bus asi ka henba singna mai thananaba phana kana hotnaramki adubu maidi pakhitre Maragasida Mukro village ta kamnabadagi leikhitraba Assam gi forest guard ki hakchang Assam Meghalaya border da hokiba November 23 da Assam authority da kusinnarakre FIFA World Cup Englishingani kunitoi Qatar da chathariba sida Assam gi chokthok chaningai oiraba gamosa uba phangkre Football dangauzuba simis pakhang macha mana Arrayan da leiba Khalifa International Stadium da sanakiba German versus Japan gi match da harauman khraduna JI ahom haina iba asimis gamosa ama thangatuna hairaki madu camera men sinasu mideng chingshenki Panbayai match asida yamna ngai oina Japan na football giant German bu ani amada maithiba pikibani Lakipur Sub-Division ki manung channa Asra Labukta social activist Ningombam Ranjit amadi Thongnauzam Ton Singi Lamjing Makhada Laishram Nilamani na mifamapu oiduna Assam da leiminariba mitei amadi mitei pangal sing punna chatminasi thabak oina utlasi habagi awareness program ama pangthokre mifamasi Arambam Nandababu oinam biramani Dema Khan Laisangthem Nandababu amadi Fayaz Chowdhury na chingba miyoi singna wangangki Ngarang sagol sel numit Lakipur ahal marum na sendula lubasigi kunma thoi suba mapokumon thoram amadi Mahabir Lachit Bor Pukangi chahi chamri suba mapokumon thoram Koriron Sanglen Lakipur da pangthokre Thorom hogolakpada lupki lei khitraba member singi mafamda aikat lekat tamduna ikai khomna ulki Lupki President Thoiding Zam Dhirendra na mipamapu oiduna pangthokiba khananainabagi thoramda ahanbada lei khitraba Assamgi mapari Lachit Borpukan gi saktamda hailei amadi mirakatuna ikai khomnaba utki Lakipur lamdamgi saknarba ahal ani Haurongbam Kundalal amadi Thodam Rajendra da khudolpot piduna ikai khomnaba utki Lupki Thoburen Ingudam Binod amadi Ngamthang Thoburen Jharna Rai Chowdhury na Wahodok amadi Taramna Ukpagi Warol Mathang Sitna Thamki Lachit Borpukan gi Thongna Lingzil amadi Punsigi Maramda Dr. Yengkhom Raj Bihari Molina de Purkasta Dr. Potsangbam Raj Bihari Irungbam Ongbi Prabhavati Ingudam Satish Chandra Khaidem Gaura Harina Chingba Akhanaba Miyoi Kyana Sandokna Wangangki Lakipur dasu Mahavir Lachit ki nungi oiba mitam ama kinanaba thorang toba haina ngarangi mifamna warip lauki Imphal Mandle amadi Imphal Bangkok flight service athuba matamda hauragani Englishingani kunmari fawbagi manungda Imphal city asi India gi rail network ki manung chananaba thabak leptana paikhatli haina Manipur Chamber of Commerce and Industry amadi Manipur lengaka punna kusamnaduna pangthokpa nongmagi oiba International Business Summit hogdokpagi thoramda Manipur gi CM N Birena wafamasi phongdokhibani Makha tarakpada Imphal dagi more fawba railway line extend tonanaba thabak paikhatlagani hainasu CM na phongdorakhi Gateway Manipur Connecting Asian Countries haiba hiramda pangthokpa thoramasida Imphal International Airport asi Northeast India gi manungda khwaidagi mi lakpa airport ama haibadu oiri More yongna chaliba National Highway asisu athuba matamda semba loisilagani haina CM na makha tana phongdokhi
Imphal Sahar Lairiba Khwaramban Ima Kaithel Mari Yauna Lamlong Kongba Singzamai Kwakaithel Tera Bazar Lamphel Supermarket Pauna Kaithel Amadi Thangal Kaithel na Chingba Tha Khudingi Nongma Panba Numita Kaithel Phamba Lepnanaba IMC na Laukthokiba Matungina November Kulhumdoi Poinugi Nongma Panba Numit Oibana Kaithel Kava Lepnakhi IMC na thokiba chirol matunginadi sajibu ingen amadi hiyangai nongma panba sidi kaithel sing mahusagum adumak hangbiyu kaithel sing phamba lepnanaba khanghanba sigi maroiba pandamdi kaithel sing asi sit sengduna taru tanana thamnanabagi thabak paikhatpada mapung phananabagi damaktani hairakle Mitaibu ST lista chananaba changshiliba khongjangda adsumna athingba pifam thokte haina kangleipak kanba lupki general secretary ngamkhai ngakpa luwangna pauna kaithelda leiba lupasiga office ta pangthokiba pawgi mifam amada pawmisingda phongdorakhi adsumna lorliba phirep amadi changsilakliba thabagasi lupasiga chatminariba yalhau phurupsingi ayaba yauraga changsilibra natragana kanana kari maramgi damak insilaga torokliba thabakno haiba chapchaba khangi yelhomi maselda nungsinadabdanaba hotnarakpa natragana yelhomi wariba mitei phurupu mangkhrasanu haibagi wakhalonda changsilakpa thabakni haina lawgani maramaduna November 13 dagi horaga numit 15 gi manungda adsum natraga chatminariba yelho phurupsingi oiba asengba phirep ama khanghalakadabani natrabadi adsumna torokpa thabak khudingmakta ayetpa pibaga loinana imfalda lariba adsumgi office hongdok hannabagi khongjang changsilakani haina warning pirakre Asida sunatri mitaibu ST lista chalhannabagi changshiliba khongjanggi saruk amoina ngarang wafgai kendrigi MLA Dr. Usam Devengi Kanchipur leiba SEDCM leiba yumda SEDCM amadi ihawasiga chatminariba lupsingi thomisingna thomjinkibaga loinana memorandum amasu pisinki Nakalamoromda sumgi luchingbasingnassu miteisingda ST status pifam thokte haina STDCM gi mayokta manipurgi minister singda memorandum pisinbagi khongjang hojiksu leptana chathari Headquarters Inspector General of Assam Rifles Iski Lamjing Makhada Headquarters Kunmathoi Suba Sector Assam Rifles ki Sri Kona Battalion Tamenglong District ki Wangai Chungpao Village da Khunja Singh damak medical camp ama pangthokre Mafam asigi khunja singna camp asigi kanaba lawgibaga loinana asigumba thorang asi paikhatpagi damak Assam Rifles ki mafamda thagatpasu phongdorakle Manipur amadi Assam gi mathang sitna Borobekra village amadi Jaliura village da Assam Rifles na pre-recruitment training drive ama naharol singi damak changsinkre Chayolama sang na changsingadaba pre-recruitment training amadi coaching session asi Jiribam district ki Borobekra village da aduga Kasar district ki oina Jaliura village da hokiba November 13 dagi hokibani Agartala da chahi nifu suraba miyoyama Tripura gi Khwai district leiba court amana sibagi chairak pikre chahi nifu suraba miyoy asi bhaki machanupi ani mayamba ama police officer ama amadi lambi chatpa miyoy ama yauna punna miyoy manga hatkibagi maralda chairak asi pikibani Pradeep Devroy Koba Miyasi Hogulakpadadi Wakhal Choiba Magumna Urami Adubu Dr. Singh na examine Tobadagi Mahak mentally fit oi Wakhal Choibagi acting Toshinabani Havasi Kangbangam Lakibani Jama Masjid Administration na Nupi Singbu Jama Masjid Matomta Changlakpagi Ayaba Piroi Haina notice Thorakrabagi Matung Masigi Mayokta Akanba Irang Kaya Horakre Nupi Singh Masjid Manungda Changba Yade Haina visitor Singda Kangaladuna Masjid ki mapanda asumna warning kaya iraduna signboard asi thelakhe National Commission Women na Jama Masjid ki imam da notice ama pirakre RJD gi wangangloi Izaz Ahmad na imam gi notice habadi Jama Masjid ki order asi sogalakpadagi mahak ki mathaktasu party kyana pendaba phongdorakle Delhi da handakta hatkiba Shraddha Mihat ki tamthiraba Wathogadugi matangda thi humba makha chatharakpagi matungina police na aftab ki mama mapagi mataktasu wahang pahang chathaba hokre panbaya Shraddha gi Englishingani khungi chithi aduna amuk mihada sida anoba mayon ama purakli
Aftab amadi Shraddhagi yanabasi Aftabki mama mapanasu khangi Aftabna machan nupi macha sibu yamnamak thina ot naibi amadi hatkani haina kihali habagi wafamsu mama mapa animakna mayek singna khanglami adugi sumatakta Shraddhagi imungi miyoi sing chatpada Aftabki mama mapana ikaiba pirakhibata natana kaidongai dasu makhoigi imungda changlakanu matungnaw amuk lakanu haina tanthorakhisu hairi Panbayay ngarang Aftabki narcotic test habdi polygraph test tawgodabani Anauba guideline amagi matungina Indian passport ta mapung fana maming idaba thoklabadi Indian passenger sing changba United Arab Emirates UAE na athingba thamkhre Air India amadi AI Express na punna thadorok pachirol amagi matungina single ming khaktamak iba passport paiba amata UAE immigration na yaba ngamloi hairakli aroibada tintak pamaroiba pau khara Guwahati police na Panjabari mihat case kamari leinana mihadasigi pau piba miyoida lupa lakh anigi reward piragani laukthokre ningsingba yai maming leraba purabigi official ama handakta Panjabari da kaptuna halamkibani Makha Assam ki Gwalpara district ki manungchana Lakhipur forest range ki Jairam Kusida Labor Lopam Amadagi Samugi Saruna Chingba Pangbangam Kre Adubu Samu asi matau kramna sikibano habagi tangdang bamaram hauzik paupa kangbangam dre Festival of Oneness haiba theme da Manipuri Sangai Festival Englishing ani kuni thoi November kunmari Chochanpur gi Myanmar ga tainaba ngamkhai Bihang da handakta nauna sakiba Southern Cultural Festival da nomagi oiba festival gi thorom ama CMN Birena chief guest oiduna hangdokre Awang nungpukta khwaidagi chawba UFC gym ningthemkhol Imphal gi Kwakithel road ta leiba UFC second floor da Minister Haikham Dingona launch tawkhre Assam amadi Meghalaya ngamkhaida handak thokiba thokdok aduda leikhidraba miyoisingda lupa lakh manga ex gratia oina pigani haina TMC gi maikaidagi lauthorakli Home Minister Amit Sahana BJPD Uniform Civil Code tangai fadana mathau tai loinana NRC amasung kasu yam thunamak implement tawragani amadi anti conversion law amadi semnanaba hotnagani so hairi Kerala gi Malappuram district akiba fangna measles case hengalakli ba simaroina vaccine kaphogdaba angang singdani hairi Haujiksu chahi tara mathaki angang tara hena measles na infection oiduna leiri WHO ki report matungina COVID pandemic na maram oiduna mamang chahida angang million nipu hena measles vaccine kapa ngamhau khide hairi Maharashtra amsung Karnataka gi marakta ngamkhai gi chetnaba amuk kangkhalakre maikai animakta makhoi gi lam inchi ama phawba thadok loi hairakle Supreme Court pu khut thingjinbinabasu hairakre Central China gi Zhengzhou province ta leiba malem gi khwaidigi chawba iPhone factory da yamna mukkanna protest ki thong leptana chatharakle makhoi bu phu cheibata natana phaduna thami habagi video online da viral oirakre Anwar Ibrahim na Malaysia gi anuba prime minister oina wasak lawkre English ngani tara mapan gi athengbuda COVID pandemic hek haurakpadagi nomada khwaidagi wangna COVID positive phangbi record oina saukiba sagol chen limita China da anuba COVID case lising kunthama thoiga chatruk phangkre Qatar World Cup ta sagol chen limiki nimidang Switzerland na Cameroon bu amasino da maithiba piki aduga Uruguay amsung South Korea de goal amata chanba ngamdana draw takre Pakistan ki Prime Minister na ISI ki Chief Oiramba Lieutenant General Said Asim Munir bu Anoba Lebakasigi Army Chief Oina Khankre Pakistani drone na Thadaramba Kuzukulai amadi Sel Jammu Kashmir gi Samba district tagi ngarang phakre Thazaba yaba pau gi amagi matungina Bijaipur gi Chani Man Hassan manakta chingnaningai oiba mayong ama leire haiba khangbadagi police na khudakta chatuna pochei singadu check tawrubani amadi terrorist gangstar amadi drug smuggling ki syndicate ta aron mari thamlambagi damak NIA na Lawrence Bisnoy phakre lawnam nam thak tawbugi lalong pumba jail manungdagi mahakna yatlami hairi ngasige na di Arambai news Guwahati da mitilon gi pau sandok chaba matang asa loisin jaba ga loinana tabiri basingbo amukhaso hanna khurumchari